Delhi ngarang MEITEI AMADI Kuki Singgi MARAKTA WARI SHANABA ADUDA Tangdu Leitaba Puraknaba Nakal Anigi Oiba Apunba Apil ama Toushi Haibada Kuki Shing na Yakhidre. Hiram asigi matangda thazaba yaba paugi likhul amana hai. Ngarang Ministry of Home Affairs na Thaubu oiduna Delhi da MEITEI AMADI Kuki Singgi Wari sanakiba aduda maikai anina thamlakpa wafamsing Ministry of Home Affairs na taraba matungda ahanbo oina hojik lamdam asida thokliba irang asigi waroishin purakpa yanabagidamak point taruk yawba wafam puthorakhi point sing adudi nakal animakna masa masagi misingda hingsagi thodok toknaba appeal tawbaga loinana irang thokhanba misinggi mathakta authority na akanba action lokhatpa governor gi maikai dagi khutlai pishilaknaba lokhatlagliba khongthang asida thagatpa phongdokpaga loinana tungdasu asigumba khongthang asida mateng pangshinduna miyamda akiba phauhandaba micham miyamna national highway amadi state highway singda apanba amata yaudana chatnaba lengakna honariba asida miyamna mateng pangshinba mayum makai thadoktuna lanjenariba miyam masa masagi mafamsingda hanjin handuna khunda leita hannaba lengakna honariba sing asida mateng pangshinba Ungkhatnaba asigi manungda chawkhat thaurangi hiramda sotha hauraba mafamsingda ahenba mityeng changnabagidama governor da haijaba nakal anigi kanglop singa tanaduna amadi wari sanaduna matam sangna chatnaba yaba waroishin ama puraknabagidama union government na thabak lokhatpada mateng pangba haibasing asini Ministry of Home Affairs ki maikaidagi puthorakliba wafamsing aduda kuki jogi mihut sing aduna yaningdaba amadi mapung phana mateng pangningtabagi wafam phongdorakhi maduda Ministry of Home Affairs ki maikaidagi interlocutor oina saruk yakhiba AK Mishra amadi Home Affairs ki official singna nungaitaba phongdoki haina paugi likhul asina hairi